Matamgi Manipuri Wari channel asibu tabiriba khwai pomnamakpu taramna okjeri. Ngasi sumau sagomna Langla Langjin kuntra suba tangkak amok mayamgi mafamda puduna lagjeri. Punna taminarasi. Punsi baso mamana sauraga chatkibado nungaizade. Wakalduda sukhalle. Aibo wafamse imada hangdasirane. Asingba amadi khangdoklaga aigi charak chahingnaraga leiriba punsise maningtamna hingba punsido oirakhigadra. Imana kari karamba paukhum pirakani. Ai lotsinduna thamlaroi. Wafamse sum lotsinduna thamlabadi imaga igaso soidana khonkan khalakani. Punsiba khanba yaba khallaba matung tapna hawgalaga lembigi ka tamna lai. Lembi su phamungda tumduna leirami. Punsibana yam wakhal nungaitana changlakpadu obada lembi su phuk hawgalaga phamungduda phami. Punsiba su tapna changsalaaga phamung machiduda tapna phamtharai. Lembi su ngakna kaidawrage sana aha kari hainingge chaba. Punsiba lembi khuttu tapna paisilaga mamita mapi iraga chelaga yam nungaitana hairai. Ima aise yam nungshibra. Lembi nokfit ka tawna kahino sana angang macha dawnaga dawrisibo nangbu kaidawrage haibiyo ima aise imana yam nungshibra. Lembi sa punsibagi ngasigi maongsi tasing nangakpa phawri. Nangsi ichadi napangaigagi yam tangna phangjaba phizigi manini. Imagi sana matumni nangdi. Ichana napangaigagi punsikan birakpani. Lembi so insilaba tawdana masa khanghauda phat haidoki. Haidokraba tungda gyan khangta tai. Lembi masado pakhatna wa semdorai. Sana imana haidi. Lembi punsibagi sakfamdo ubada wa makha taba ngamde. Aduna punsibada nungaitana yenglaga lay. Punsibaso lembigi wadu tabada ngakpa phawi. Tasengna hairabada lembina mapagi wa palakpase ngasina ahanbani. Itha thajadana mamagi machindagi mapabu palakpa mikuptuda punsiba nokfet tawraga bharema ngasidi imagi mafamda arwaiboina wahang amatang hangjagi. Imaso asengbodo khumbiyu. Aina ngasi hangdoriba wahangsina aigi punsigi arwaiba wahang soigani ima. Lembi chingnana sana nang ngasise kariga tawrurage ngahan khaiga manadribasiba kaisu tawdeda. Adudi nangna hainingbado sat hairudana sana. Punsiba mitlu anidagi pirangdo khamba ngamdana sintharai. Aduga lembida yam nungshiba mitingduna marau leina yenglaga ima aigi famda daibang pansibu masak khanghanbiramba aigi babado tasingna macha aibu thadoklamnaga chatkraba natraga ngasigi taibang pansida hinglibra ima. Lembi punsibagi wadu tabada khamba yadraba pirangdo atat akham leitana sintharai. Kuiraba leirol jankraba mallaba warini. Mangan bikraba nungsigi marini. Chingmaida maning tamna kanbina bakana leita chak palan maigum ahingi likla mana kanba ngamkidabagum. Thimjin bikidraba may chak amagum. Aduk kanna thamoy sokna chakiba may chak oibana lotsinduna thamjakibani. Matam kaubi matabo khutek toina thektuna machabo chawba ngaiduna leijarakibani. Nongmadi soidana lakigani khanjakibani. Soklaba thamoy sibu thimjinbiba wakhalnadi adumak khanduna lehauri. Taibang sidadi tayonare ngasidi mikupsida lotsinduna
ꯊꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯤ꯫ ꯂꯦꯝꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯁꯅꯥ, ꯏꯆꯥꯒꯤ ꯕꯕꯥ ꯁꯤꯗ꯭ꯔꯤꯌꯦ꯫ ꯏꯆꯥꯒꯤ ꯕꯕꯥꯗꯣ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯈꯤꯒꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯠꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯂꯦꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯂꯦꯝꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯌꯥꯝ ꯍꯔꯥꯎꯅ, ꯑꯩꯒꯤ ꯕꯕꯥ ꯍꯤꯡꯂꯤ ꯍꯥꯏꯕ? ꯑꯩꯒꯤ ꯕꯕꯥꯕꯨ ꯍꯤꯡꯂꯤ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ? ꯏꯃꯥ, ꯕꯕꯥꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗ꯭ꯔꯤꯕꯁꯦ? ꯕꯕꯥꯒꯤ ꯌꯨꯝꯗꯣ ꯀꯗꯥꯏꯗꯅꯣ ꯏꯃꯥ? ꯑꯩ ꯆꯠꯀꯦ꯫ ꯀꯔꯤꯒꯤꯅꯣꯕ ꯕꯕꯥꯒ ꯄꯨꯟꯅ ꯂꯩꯇ꯭ꯔꯤꯁꯦ? ꯕꯕꯥꯒ ꯏꯃꯥꯒ ꯈꯟꯅꯕꯒꯤꯔꯣ? ꯍꯥꯏꯌꯨꯕꯁꯦ, ꯕꯕꯥꯒ ꯏꯃꯥꯒ ꯁꯥꯎꯅꯕꯒꯤꯔꯕ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯇꯣꯉꯥꯟ ꯂꯩꯔꯤꯁꯦ? ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯅꯆꯥꯒꯤ ꯆꯃꯝꯅꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨꯕ꯫ ꯂꯦꯝꯕꯤ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯁꯥꯎꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯁꯛꯐꯝꯗꯨ ꯍꯣꯡꯈꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ, ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥꯅ ꯅꯄꯥꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯏꯃꯥꯁꯨ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯇ ꯅꯤꯖꯒꯦ꯫ ꯄꯨꯟꯁꯤꯕ ꯉꯛꯅ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯃꯥ, ꯑꯩ ꯋꯥꯈꯜꯁꯦ ꯂꯩꯇꯥꯗ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯅꯪꯒꯤ ꯕꯕꯥꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯈꯥꯖꯤꯟꯕꯤꯈꯤꯕ ꯄꯟꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯉꯁꯤꯗꯤ ꯏꯆꯥꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯅꯪ ꯅꯄꯥꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯕ ꯉꯝꯒꯗ꯭ꯔꯥ? ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯆꯠꯄꯤꯕ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯔꯛꯏ꯫ ꯉꯝꯒꯅꯤ ꯏꯃꯥ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯆꯥ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯈꯤꯗ꯭ꯔꯕ ꯏꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯣꯏ꯫ ꯃꯥꯒꯤ ꯃꯁꯛꯇꯨ ꯐꯥꯎꯕ ꯌꯦꯡꯗꯕ ꯉꯝꯒꯅꯤ꯫ ꯑꯩ ꯏꯃꯥꯒꯤ ꯍꯛꯆꯥꯡꯗ ꯄꯥꯏꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯕ ꯊꯣꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒꯤ ꯃꯥꯡ ꯊꯥꯔꯒ ꯆꯠꯈꯤꯕ ꯑꯣꯏꯖꯒꯦ ꯏꯃꯥ꯫ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯆꯤꯟꯕꯥꯟꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯐꯠ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯁꯅꯥ, ꯏꯆꯥꯒꯤꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩꯒꯤꯗꯤ ꯏꯆꯥ ꯁꯅꯥꯅ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯇꯨꯅ ꯇꯥꯏꯕꯪꯁꯤꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯖꯕꯅꯤ꯫ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥꯁꯨ ꯅꯍꯥꯟꯅ ꯁꯤꯔꯝꯕ ꯌꯥꯔꯦ꯫ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯕꯤꯔꯒ ꯍꯧꯈꯤꯕ ꯋꯥꯔꯤ ꯈꯔ ꯂꯤꯕ ꯍꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ꯫ ꯂꯦꯝꯕꯤꯅ ꯄꯨꯟꯁꯤꯕꯗ ꯋꯥꯔꯤ ꯂꯤꯕꯗ ꯅꯟꯗꯣꯒꯤ ꯃꯤꯡ, ꯃꯦꯝꯊꯣꯏꯒꯤ ꯃꯤꯡ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯅꯟꯗꯣꯅ ꯄꯨꯟꯁꯤꯕꯒꯤ ꯊꯣꯟꯕꯤꯈꯤꯕ ꯃꯤꯡꯗꯨꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯅꯟꯗꯣꯒꯤ ꯁꯥꯒꯩ ꯑꯥꯔꯀꯦꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯅꯟꯗꯣꯅ ꯃꯦꯝꯊꯣꯏ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯒ ꯄꯨꯟꯁꯤꯕ ꯄꯨꯔꯒ ꯀꯥꯏꯅꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯏ꯫ ꯂꯦꯝꯕꯤ ꯃꯥ ꯃꯁꯥꯒꯤ ꯃꯤꯡꯐꯥꯎ ꯂꯣꯠꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯋꯥꯔꯤꯗꯨ ꯁꯝꯂꯞꯄ ꯁꯥꯔꯒ ꯄꯨꯟꯁꯤꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯪꯕꯨ ꯏꯃꯥꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯅꯪꯕꯨ ꯁꯦꯝꯂꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯉꯁꯤ ꯐꯥꯎꯕ ꯅꯄꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯏꯆꯥꯕꯨ ꯅꯄꯥꯅ ꯃꯤꯔꯥꯏꯕꯤꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯀꯣꯜꯂꯒ ꯍꯤꯛ ꯀꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯃꯥꯕꯨ ꯊꯦꯝꯕꯤꯔꯛꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯀꯟꯕ, ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯥꯕꯨ ꯑꯩꯅ ꯏꯄꯥꯅꯤꯅ ꯈꯟꯈꯤꯗ꯭ꯔꯣ ꯏꯃꯥ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯒꯤ ꯋꯥ ꯑꯃꯇ ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯄꯟꯈ꯭ꯔꯔꯣꯏ꯫ ꯃꯥꯗꯤ
macha nungsiba khangdaba mapani. Asuk kuiba matamsibu machaigi khongol liraktraga karigi ainadi magi khongol lirune. Atombigi masaduga maso punsi lenkiba oisan. Asi hairaga punsiba hik tuna kapjai. Lembisu machagi wadu taraga hena kapkhalai. Mama machado ngaihan kapinaraba matung punsiba lembibu kolibado tapna thadoklaga pirang tana thallaba lembigi maithongdo punsibagi makutna tapna taithokpi. Aduga punsiba chinbando nokfet tauraga makha tarai. Ima si kappadudo imabo aina kapale. Ai yam lale ima nacha se yamna lale. Karigino imana waribado imagi kariwat kane aujik nacha zawrasidi imagi nacha sana leirisidi kanadaba wakaldane amuka hena kok thadararoisi ima. Lembi so wangangde mangakto hoi haibagum nomdamak nomlai. Ima chak jawrasla punsibana lembigi khuttu paiduna chingaga lagduna chakhumda changminarai. Dining chair duda tapna famhalli mamabu chaktu chingsilaga chaktu khara kotharaga ensangdo khara hairaga chaktu totli. Aduga lembida chaktu inbirai. Lembi so miludagi pirang sinthana momo nukchoduna punsibana ilaiba chaktu chai. Punsiba su chaktu anirak suba chakhumdo amuka ilai. Adubu lembina punsibagi khuttu phat pairaga chakhomdo punsibagi chinbanduda oini insinbi. Asumna mama macha chaktoklaba matung punsiba mamabu kada pusinbirai. Aduga mamabu phamungda phajana tumthahalaga blanketu chingkhatlaga phajana supchinbi. Aduga phamung machiduda masu phamdarai. Ima aikoina tika tawba horaise kawtamna paisa thadaraga tawrairo. Lembisu punsibagi wahangdo kitang chingnei. Nateda imana paisa puthokjaraga tawbani. Hoi ahanba lambidi moine yakpibani. Ado kaidawragi sana nangonda kanana kari hairakpagino nangna adu hangnisiba. Kanamtana kaisum hairakteda aina sum khangningdana hangjabani. Dachau machau tumlabo thong samda hangtho'o. Ahenbana mapanda thong thillaga kaurakpani. Ahenbagi khonjeldu tabada punsibado paikhai chenthorei. Aduga thongdo phat hangdoi. Ahenba punsibada munna yenglaga oh dachauba nang hinglidana kaino henba numidang sida aidi khangbu khangori kaidawba yawrage nangna asuk yamna phingna laisiba. Se phone semda paisi laijase yam pakhalabani kapusu mali. Asi hairaga ahenbana magi fondo punsibagi nakongduda phat thamlai. Thamcha nang kaidawrage ai leibam khangdiye message thabaso halakte phone tawbaso pairakte dahenbana tawbaso paikhatte hai. Ai kamaina layo haibano Thamcha nang na tawrisi karino nang yam phatte Thamcha nang yam phatte aibu yam wahale. Laijadu kapli tawraga sortat pamakai hairakpani. Punsibaso yam phingna magi poketu phat maraga yengi. Magi fondo pocket yawramdri. Punsiba gyan khangta tai. Magi fondo phamungda leihorabani. Punsiba mikupsida laijabu nungsiba khangyan hingatpagum tawi. Angang macha kanu cho se kapodo to ose nang dahenba se thanokrage aigi phone dagine oina tawrage ko thami ko. Asi hairaga phone do fatkai aduga phone do ahenba dabi ahenba su phone do launa karan nganglai. Elaba zani da ko dachauba laijado phajana thimjauhe yam kapkhrabani natteda phone do kadai da thamgeba miss call kaya suge amta yengtu chalo. Punsimba sora ama sangna hontharaga henba ai ngasidi phone do hanna yengludre ngaiko
Thong safamgi simen watli haibadudi nang thinkraba. Thalan kreda chawa. Chingnung khoklom da so chalure. Yam thuna bo sagar haureda. Kuidong mande da chawa. O phare phare adudi. Ai so somde dukan da so chalure. Aduga project ama so paikhatore. Thabaki khalaga paikhat kadaba nate. Mi phattaba khangdoke na dawani. Ahen bangak na kana phattaba mi roi se da chawa. Henba nangbo kari haining bano ni he. Numidang sida aduke amna phingna la iduba. Lembi samagi kadagi thora aga ani dugi manakda changsilaga hairakpani. Kaino ne macho da chawba se phone pai daba. Wari imta sanagi na tawbani. Adugi sum lakpani da. Asi hairaga ahenba punsibada amuk ansilaga. Adudi da chawba ai jalage. Ahenba sumamaido fadlai thoaga jatki. Ahenba jatki baga punsibaso wa amata hairamdabi magi kadamna prap jatki. Lembi ꯆꯠꯈ꯭ꯔꯤꯕ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯁꯨ ꯇꯨꯃꯤꯟꯅ ꯁꯣꯟꯖꯔꯤ. ꯏꯃꯥꯒꯤ ꯁꯅꯥ, ꯏꯆꯥꯗ ꯋꯥꯔꯤ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯊꯝꯂꯤ. ꯃꯁꯤꯒꯤꯗꯃꯛ ꯅꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯪꯅ ꯅꯄꯥꯒꯤ ꯈꯣꯡꯒꯨꯜ ꯅꯤꯕ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯅ ꯅꯄꯥꯒꯤ ꯃꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯣ ꯑꯔꯦꯝꯕ ꯇꯥꯔꯅꯤ. ꯑꯩꯅ ꯏꯆꯥꯕꯨ ꯁꯦꯝꯕ ꯉꯝꯗꯦꯅ ꯈꯟꯈꯤꯅꯤ. ꯃꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯥꯏ ꯆꯣꯞꯄ ꯌꯥꯔꯣꯏ. Asina maram oiraga imana wari kharadi lotkibani. Sana nang imabu warauganuko. Punsiba kada hatu lagduna phamung mathaktuda leiriba fondo lokphat hangi. 4 messages, 15 missed call. Punsiba SMS to hangduaga yengludre. Laijada call oina phat tawsili. Laija su paikhalai. Angang macha. Laija so Khui sauna na Kawakano Angang Si Sauna na ba Bazanam da kumlo si Kumoy Najindo Boom da bidam da kumlo si Si ba Bazanam da kumlo da Kumlo hayaga Angang maja Simi Amda kumo habani Lainjo punsiba na nagtarak pa duda Saubong amjadi Nagfit ka daw na Ho Hawo Damchalam henbo As Konung sido Yare Kangjare Ado Damcha Nang hayeng Nganala uko Ihe Hayeng se Nangi section hawga da manumin niko Lagdini Mifata bo Mihot bo Minunghut Yare Ako'y tamjarage Mamaga Niniga hale Nanga si Angelo da laaba Kangde Message to pa Tamigo damcha Asumna anido phone thamnakre punsibaso tapna hepthai wakhalduda su khalli. Ima nangna sukoi ba matamse na chaibo kayam wana yukpirakpa. Baba nangi khongul ligi khanjarambani. Adubo baba nang thamoy yamna kalli. Karigi ima ichabo nongmada thibiraktabano. Warawi sakudriba baba Nangbu tasingna na chana warawi. Punsi sige oina so waraw duna laikrasan. Asom da laija so Angel ginakanda tap na tumthakri. Tanjado da laija gi phone da ahin bagi message ama lai. Laija do message to fat hangdok laga pai. Laija nang Angel oida lairaba. Laija so message to fat halli. Ngasi lakpani. Adudi magi number am to pirakiro. Laijadi katu karan khangdabanina Angel gi number do icham chamna fat thai. Thank you Laija. Laija nokfet ka tawraga. Welcome da henba. Ahenba so yam thuna Angel gi number do da message fat thajili. Kaidawrigay. Asom da Angel so YouTube da film yenglambani. Adubo message lakpadu da fat yengi. Number khangdaba oibadu da bisum anido fat suktilaga yam thuna reply hali. Kanano number set tawramdre ahenbadu tumlambadagi phok hawgatli aduga yam nungaiba mut amada message to halli ai khangdrabo khangdre nangi future husband Angel message to paraga mamitu khanglang lokthoi handakdi message ka hankidre kira mali phone do mon makhada oina insilaga thamkri aduga wakhal amada manglaga leikre
Somda ahenbasu message halaktabaduda nuki ga tawraga amukasu thazili. Ikairiro. Angel di phone yengudri. Asomda ahenbasu message tu ngaina tumthokri. Mathangi nomitni. Punsibaga ahenbaga Angel hoi ki leirak machinduda Laija hoi thorak pangai duna lei. Ngai hakdang leiraga Angel ga Laija ga so thorak lami. Anido maningi situ da kakalaga phami. Ahenba Angel da hairap yengi. Angel so ahenba na yenglakpaduda mamaido thampham khangde hut leiduna khangi. Aduga Angel di ngarang message thara ido ahenba ni ga khangjadi. Asumna sum lakpana Angel so DM college ki gate mamangduda thamlanglaga Laija bo amuk thinba lai. Anga doctor na ima hoi yumda kidongwai hanba yani haige. Ngasi tarani muk leiraga chatluna haihobani doctor na. Phare ado hayengdi nangi da henbo ina tharage ko ai la roige. Hoi asumna lakpana school yauri gari do khamlaga Laija so tamna kumthakre. Punsi baso kumtharaga Laija ki manakta chingsilaga Laija da mamit kuptaba makhai yenglaga. Anga ngausinaganu ko langba yade. Ozana takpane phajana taw. School suti tharaso dahen balagtriba makhai sumngairaga lei. Pangano singuko sono chugado aingonda khakta chugadawani. Mietaida chugu yade ko. Laija nokfet ka tawraga. Hoi damcha ai changkhrage ko. Hoi chango jo. Laija su punsibada yengna changkri. Laija na gate lansin kipaga punsibaso gari da kakhalai. Ahenbasu gari thoduna Laija hoi gi khulda chatkri. Laija class da changlaklaga tumina phamduna lei. Ngaihak leiraba matung. Laija su khonjel do tabada mamaido phat ingkhalai. Mani kawar iba mido magi nungsirabi maruf anidoni. Laija khumdabi nukfet tawrai. Anido su changsilaklaga Laija na famliba bensu da phami. Anjuna Laija baba kamaina tawrage aikhoi sune lakningbani. Adubo aikhoi na ngang oibani nane ima hoini yadriba. Laija khonjel do tapna khumlai. Phare kaisu thoidokpa tawdri. Kuina leiraroye yumda puthara aniye. Lingjel na amok. Ado aikhoi di renta hangjit changlani. Nangaram kana changlaktoino. Khangdriye horen damsa da so hangkige. Aduga ima da so amukta hanglakige. Aya Laija iPhone leirengo. Laija na amok. Aiwa noi bado mabuk yam phaye. Nangi phone leibibage price dom piningkreda ko. Anjuna akat bisa aigi imangsida tawgi yauna tawriro noigi doba. Aide phone gamta pai yade aikhugi panthau koktangduna yam saukninge. Anjua kaem khalud aigane lingjel kana pairise chak manaraban. Lingjel na amok. As ngai khose magi wari samta tokho. Laija noi damsaga nahanwai yausangdala amba yambungdo magi number do amukta lobirakira. Lingjel gi wadu tabada Anjuga Laijaga do Lingjel da ngakni yenglai. Tanjadu da school gi bell su dasilaklei ahom do Wari ka pumchai chaikri. Assembly yawba oina mari thokri. Numidangi matamni Laija punsibadagi leisimbagi number lauraga Lingjel da pi. Somda Lingjel di haraubada loiri. Matam khara haukri. Sana halso hospital dagi putharai. Laija so renta Anju hoiga pulap leiri. Rasu DM da tami Laija hoigi rent mampudo mani oibanina masu leiri. Aduga Laija bo koisen senajai. Sunday numitni ayuki pung 8 muktaba aduwaidani. Punsiba Laija da call tawrai. Laija so phat paikhatli. Anga how nang yamuningi. Haizille haizindi loisilamoba. Ngasidi long drive jatse. Laija ngakna kadaida jatoiba thamsa. Iyam hanganuko loisilamode kok loisilu. Hoi punsiba su phone thamkri Laija di manglaga famungduda phamlaga leiri. Anjuga Lingjel ga changsilaklaga Laija ki manakda phamlai. Anjuna kaidawrage Laija
Noi damsana kai hairakpagino nang nonglisiba. Damsana long drive chasina lusilamon hairaiba. Yam sakchaiye. Lingjel na khatli tawraga hairakpani. Anjuna amo. Adugiro nang nasaktarise chalu kaino lusilurojo. Laija nokmi ga tawraga haugatkre. Firol hongba loiraga Anjuga Lingjel gana laija buki biri. Somda punsibaso magi bullet du thauraga lai. Aduga leirak machinduda khamlaga laija thorakpa ngairi. Laija so Anjuga Lingjel gana thindok pirai. Punsibana buleta haiphet ngarga lepadu obada Lingjel do karan nganglai. Laija nganna lauko noi ani gise jingnei ko chin kidong ma lai sine. Lingjel karan ngangnu ba. Anjuna amo ekoi swaishida lehorage nang chalo jo. Laija so tapli punsibagi manakta chingsili. Punsiba so nofet tawraga gari du da kakhatli. Mangakado haifet leithuraga laija da haifet yenglaga. Anga kakhalo nupa khudong tungau ko amuk tahawni ba. Laija so gari du da kakhatli aduga punsiba da thingdana ba maongda khara chathoklaga phami. Punsiba so gari du thauba hawi. Laija so mamanabi ani du da makut ka hairamlaga nok du na chatkri. Anjuga Lingjel ga so chatkriba ani du da yengduna makut hairaga leihawi. Punsiba so gari do thauna laija da hairap yenglai. Laija so mamitu nungsit phubagi uirum tauri. Samlang singduma so haina humna laija gi maithong du da koi pai duna leiribado laija nungaitraba mali. Makut macha ani duna samlang singdo amuk simjilli. Punsiba so laija gi mataw yengningduna breaker leiba khuding dang thadai. Laija so punsibada khangpai paisili. Laija do punsibadagi amok handoi. Punsibadi laijagi maongduda nokphet tauri. Punsibana breaker khuding khangtha thadabaduda handakti sauninglakla mali. Laija masingado aroibi thaduna pomthoklaga isauga tauri. Damsa nangisibo long drive lo natraga breaker drive laba. Ai sidoremi. Gari macha thauba haitradine asawa puro yadra. Punsiba yam thausadana khumlai. Yengba yam nungaiba. Adugi tawgena tawrini. Is tawgena tawrini ka haiba. Nang. Asi hairaga punsiba gi nangaldo da laijigi makutuna pop thai. Punsiba so thawa sadana khumdorai. Thau na sona bidabudo. Damsa nang angang amta kolo ose. Laija mamit kadu lauthok-laga ngamaroi. Kola oda aina mi mayam sigi mamang sida khangkon kolak tringaidane phat kolo. Laija su kirup ka yenglaga mayang lendo kitang tingkhatlaga punsibagi ngaksamduda oina kolai. Punsiba ngakna anga kaino tawriduna. Laija do mana chumbagi maongda khoisaunana khumlai. Kolo haidai ne adugi kolini kaino